Kaksing district ki sora irengban lamkhai digi irengban fauraga kaksing takiba lambi chahi kya semjin bidana leibabu yaning daba fongdoktuna lambi asi gari achoba sing changbada matam kaktana Thingjinkhre matam sangna lambi asi gi fibam hanna yenglaktraba kaksing assembly constituency gi MLA mayang lamam Rameshwar su khoi shaunarba khunja singna boycott tawre haina lauthokre ngasigi sora maning Karanchi area da leidiba thoibi part youth progressive association taipa naharol yaifa thorang club NYTC amasung sora western sporting youth club ahumna punna sora maning Karanchi development committee na sora Karanchi da lambi asigi matang da yaning da ba fongdoktuna khongjang changsinkhre ngasigi khongjang aduga mari leinana sora maning Karanchi development committee gi general secretary makak mayum riski shahana haikibada National Highway 102 dagi sora maning Karanchi fauduna irengwan fauraga kakching chatkiba lambi gi fibam asuki matik soksinkhre nongju matamda lambi da komjau ngakta nungsa sare uful ngakta ngaiduna miyamda chauna khudong chadana mayokna hale school chatpa ngang sing leikhom leinang marakta tushin mayaure masi sembina na haiduna haukiba July 13 tagi lambi thingmigi khongjang changsilure adubu mari leinaba authority na lambi asi semba horage harakpadagi khongjang adu matam khara leplure haukiba July 13 ta punna famina duna chaliba August ahumda amuk lambi asi soitana semba horagani haina yanaki adubu ngasi fawba lambi asi sembagi thabak amata tawdana tumina leisinkhre Asiguma thong asibu yaning da bagaloina DC amasung SP kakching da Serol Singh Pisinkhre khoi shaunarba miyam na ngasidagi lambi asi matam kaktana thingjilagani haina fongduraki loina lambi thingmagi khongjang adu da saruk yaramba khoi shaunarba miyam na kakching constituency gi MLA lambi sembi driba fawbo boycott tore haina su haiba kholau kya su lauki mamang thagi tarik tarama thoide koi khabar da hapraga lambi si sembi da bagi koi thingani haiduna thingba haujarama bani adubu mari lena authority singna nakoi ge khongjang adu hando oi ko sem sarage haibagi thajaba piraga amuk tokthok chabani madi matha ta bada sunjoi soiduna make date 3 sidagi koi thabakki hauragani haiduna koi thajaba piram laga ngasi phawba hamnien bidana una tana ji nong singi phiyom sida du kimati awaba monga leiri basi ari ma khansana dabi da lai thokpasina maram oiraga khasauna ro prajamam club ahum sina koliba area sigi nyo singa jin tholak tuna ngasi dagi hauraga lambi si sembi dri phawba matam ka tane heavy vehicles Manipur gari sing adagi gari achoba sing sangba lambi sida thingjare loina na akoi ge kendra sigi MLA club ahum sina koliba area sida boycott tawjare maram di mahakasi su hekka khibadagi ngasi phawba area sida development machira ma praktri ngasi phawba